खुरुमजरी आईएसटीवी मणिपुरी पाउमिनें ताबिरिबा पुनमपु तराम नोक्सरी ngasi maruiba pauda ADC की मिखल मफम क्यादा हनबियु मुसुंग खरदना हनबिगनु हाइबा वकत लागली अमरोमदा स्टेट इलेक्शन कमीशन ना पोलिंग स्टेशन क्यादा बोट हनगदगे हाइबा चपचाना लेपथोप नमद्री सेंट्रल एग्रीकल्चरल यूनिवर्सिटी की मखादा अवांग नोंपोक लमदमदा नौना कॉलेज तरुक हांगदबगी मनुंगदा कॉलेज मरी अहानबा सेशन जुलाई अमदगी हौरगनी अमदी हिदागनी हाइबा पोलम खरना लैना मखल क्या फली हाइना मियामदा योनसिनबगी थबक चथबदा मरी लैनबसिंगना येंगसिनद्रे पाउ संदोकना पिजरी ngarang pangthokhiba ADC mikhalda niyom chumna miyamgi hak fanghankhidaba polling station sing mikhal amuk hana pangthokpina ba tongan tongan ba wakat kya lakli amaromda polling station kharada mikhal hanba yaroi pangthokhiba mikhal free and fair oikhi haina wakat basu yauri polling personnel sing yokshinba ngamdabadagi mikhal pangthokidaba polling station Churachandpur Autonomous District Council gi manung chanba polling station taret kinatana mikhal hangadabagi notification asi ngasi athengba phawba state election commission thokdri miyamna mana pamba miyoida board pinabagi hak phanghan biu hak asi manghan bibana pamdaba thodo kaya thorakpani haina khoibu district council constituency gi independent mirep S Robin phongdogli mahagi constituency da polling station taruk leibada manga revolt tawba haibasi taraina lafam thokte miyam gi phangpham thokpa voting right adu phangdabadagi pamdaba thodok sing thokpa oigani miyam da magi voting right adu phangnana bohona minasti haiki amagi bu oiro akoi chilina ngaktani aduna raja miyam na nupi angang na ahal laman na mayam na pamjaba voting right to pibiraga akoi gi leader se khanthokpa pami Tamenglong district की 10 फाइटोल constituency की काइमाइदा अमुक हन्ना था अस्ति तांग तरुकता बोट हनगदौरिबा सिदा काइमाइदा पोस्टिंग तारिबा IRB पर्सनल सिंह यौहन बिगनु मखोगी महुता सेंट्रल फोर्स नत्रगा अतोपा स्टेट की फोर्स ओइना मथौ तोहन बिना तमेंगलों डिस्ट्रिक्ट बीजेपी की वाइस प्रेसिडेंट सु ओइरिबा constituency asigi mire pi thongsai singsan na phongdogli mana makha taraduna polling officer amadi staff sing ningthogi yumda thamlaga taret suba IRB na makhogi kemta ballot box thamkiba aduda khunja singda yaningda badagi thoganingda thodok adu thokibani IRB na su blank fair tawki paugi mifam aduda saruk yakhiba BJP gi mire ki agent kaminthan haukibna IRB singna congress na taba topa party singi mire ki agent singda kihanbagi thong sathari basi mari lainaba authority na yengsinbiu yamna democratic oiba mongda miyamna bot hadaba yanana basinbiu hairi amuka masigumba thogroi na ngaise project 7 RIB di ada matik cha de haina khande madu makhoi mahutta center ki force ne terga adano force ma oidre di hoji amuka report so program thokane haina khande ngarang pangthokiba mikhala sida sagangi saiton police station gi presiding officer na moirang mantak khulgi voter chaniga marifudra leibagi manungda voter kuntra humdoi khak thada halaga ballot paper leiti haiduna vote thada khidaba si amukha na mikhal pangthokpina ba kom rem union manipur gi president lokhomang sartona dabi tauri ngarang pangthokiba mikhalda sadar hills ki chaning pokpi polling station da congress workers singna atai party ki milep singi agent changhandana vote thada khibani polling station asigi mikhal hangadabani haina constituency asigi BJP ki chief agent nepnul na phongdogli manipur press club ta pangthokpa paugi mifam amada mahangna makha taraduna molkolbung el molmon Gotangkot si Moljon amadi chaning pokpi khulgi voter chatret ka kuntra humdoi bot thadaba phangkidaba asi ngarang pangthokiba mikhal asi khaktada natte mamangda pangthokiba mikhal singda su bot thadabagi hak phanghandana lakhi khunja singna polling station tana chatpada lap maramna mari leinaba singna anakba mafamda polling station thambina ba kaya haijakrabani anakba mafamda polling station sinbiduna miyamgi bot thadabagi hak phangan bi haiki 22/3 se chaning pokpi polling se ribur sathan biu aduga khulmari si voting right si phanghan biu haina kosam opki la appeal to Nifoma thoi Chandel gi tara nipan Sonjang constituency ki Khangbarol polling station da Congress ki agent phamhandana UKLF ki mioi kharana BJP da vote namduna thadakre polling station asi amuk hana mikhal pangthok pinba Congress ki mire jangthang mate na phungdokli amarom da
21/1 Khamelong polling station ki su mikhal hanna pangthokani haiba yaning de hairi constituency asigi BJP gi mirep pauzale tauthangi kanal vengda leiba maha ki yumda pangthokhiba paugi mifam amada khungi chief thangjangam guitena mikhala ju santi oina free and fair oiki maramaduna report tawgani haiba simaram chade haiki gumba akaiba karigumba khatna china ba kari maram matsa ba hawa su ude ningthau sing loina pulle ponja sing loina pulle asina maram oide na hojik si report gi maming pallak pase khoi di amna nungai de amaromda chingdai khulen constituency gi manung channa sasathang polling station da ngarang ningai sangdana ba thokraba matung numidang athengbada mayumda laklaga phurambadagi miyo ema sokle khanaba khamlubi masalum labi nupi amasu mabukta kaurambadagi laikanari hairi constituency asigi BJP gi mire pauzale tauthangi kanal vengda leiba yumda moirangthem ibohan bina bothada chalubada polling station thonglon sinduna leirambata natana bothadaba yani yaroi haina awai akhum khara tawnaki tungda numidangi pung 13 makhai rom tabada tungnongjang khundagi lenmin lun luchingba mioi nipan lom laklaga mahak phurangkhibani phu chaibagi makhol tabadagi yumthangnana leminaba malam mate dasu mabukta kaurambani hairi jigdu bot thada handab dunya ngai to bot thada handab du amu khara du mathak tamoina nungdang live attempt to kuduti ko da baita Kangpokpi STG Wakot 5 District Council Constituency gi Independent Mediap amagi polling agent BJP Sogotpa Singh from le hairi soglaba mioi asigi mami Jangkhogin guite Kangpokpi dagini mahak thardala polling station da Independent Mediap Haukholun Chongloi gi agent oibani ngarang athengbada CIC Kangpokpi da mahak na paumi singda polling station ase santi oina bot thadaki BJP gi Mediap ki mioi nifu yankhairum laglaga maramama tapidana mahak pu phurambani Thaudok thokpa matamatuda Assam Rifles amsung Dobra gi kangbu singsu thaudok thokpa maduda mathok tawki adubu makhoina tumina yengduna leikhi thawong asibu kanna yaningdaba phungdogli Assam Rifle Command Regiment Zauna mamangda ni marakta ebu hatke toba hubusi ei payam pindi Bharat Sarkar ki Ministry of Agriculture na ayaba pirakpagi matungina Central Agricultural University kaw gi makhada awang nongpok lamdamda nauna college taruk hangadabagi manungda college mari gi thabak loisilaktuna lakliba chahi asigi July amadagi nauna session hauragani Imphal gi iroi sembada leiba University asigi VC Dr M Premjit Singha ISTV News ka khanana unaba amada mahangna wafam asti phungdokhibani Lakliba July amadagi tongan ba college marigi class haugadori ba sigi course singdi Manipur gi oina College of Food Technology Arunachal Pradesh ki Pasigata College of Agriculture Meghalaya gi Barapanida College of Agriculture Sikkim da College of Horticulture ni masigi mathakta mathangi chahidagi Nagaland da College of Veterinary Science and Animal Husbandry amadi Mizoram gi oina College of Horticulture gi class sing haugani haina BC na phongdokhi Anauba college taruk asigi manungda lakliba July amadagi college mari de class haugadoriba asigi sit masingna kunni Manipur gi oina food technology esti sagatpa loidribana tangai fadana Central Agricultural University asida hanana class haugani University asigi leiriba college tarukta larik ningthina tamba fanghaudraba mioi singisu vocational training center amamam hangna basu Ministry of Agriculture na ayaba pirkhibaga loinana masigi stem saba punamak loire amaromda ing lisingamaga chamapan manifudra humdoida linkhatkhiba University asigi makhada Assam amadi Nagaland yaudana awang nongpoki state tarukta tongan ba college taret amasu chalaiduna leiribani haina VC Premjina phongdokhi Tarik amadagi akoina hairiba anoba college hangadoriba taruk sigi manungda mari amadi akoigi academic session akoigi haurani akoigi session akoigi chhatra lauraga shitun kun aduna marwana Manipur da hanagi agriculture gi college ki matakta College of Food Technology gi shit kunama handakta gi akoi class haurani akoi anoba College of Food Technology sigi makada aduga loina na akoigi Barapani Meghalaya desu akoigi College of Agriculture anoba maya pirak pasigi makada BSc agri tabnana ba akoi shit kunama akoi piraga state government sing the northeastern gi state government sing the piraga akoi class haurani aduga ahum subadana akoigi Sikkim da ngasai hanagi agricultural engineering and post service technology college gi matakta horticulture college amma established tobagi ayaba pirabanina akoina handaki July tarik amadagi BSc horticulture su akoi class haurani sitkun akoi allotment pigre northern state
tareta अनोब डेवलपमेंट असिगी मतुंगिन ngasi इम्फाल द बेस तौदुन रिबा हेडक्वार्टर रिबा सेंट्रल एग्रीकल्चर यूनिवर्सिटी असिगी होना जमन अमा ओइना ngasi असिगुमलबा अनोब कॉलेज सिंग नौना हपकलपसि यामना चौथुकचनिंगाय अमसुनि कैमरा पर्सन संजय गप लोइना पौदम जरिबा नोरेन निगमम आईएसटीवी न्यूज कंपनी क्याना पुथोकपा हिदाकनी हाइबा पोलम क्याना मणिपुरदा हौजे हौजे तोंगानबा लैना मखल क्या फनबंगमी हाइना मियामदा थाजा हंदुना नमदुना योनसिनबगी थबक सथरी मसिदा मरी लैनबसिंगना हौजिक फावगी यंगसिनबा लैट्री हिदाकनी हाइरिबा पोलम सिंग असि मणिपुरगी हिदाक योनबा दुकान अयामबदसु फोंग योनरी हिरमसिगी मतंगदा मसक ममिंग फोंदोकनिंगदबा हेल्थ सेक्टरदा अचोबा फम पाइरिबा मियोय खरना फोंदोरकपदा यू थकपदगी थोरकलिबा तोंगान तोंगानबा हक्सांगदा सोहनबा लैना क्याबु फनबंगमी हाइना मीडियादा तोइना कंपनी खरना सेल तिंगदुना मियामदा थाजाहनबदगी अदुगुंबा अफबनी हाइबा हिदाक ओइना सिजिनरिबा पोलम सिंग अदु यू थकलिबा मियोय क्याना यामना पामना सिजिनरी मसिना कदाय फावबा फनबा ngamdabagi हाइबदुदी खंगबन नत्रबसु यू थकलिबा कांगबुना हिदाक असिबु थकलबदी मसा सोकलरोय खनबदगी यू थकपगी चांगसु हेंजिनरकपा यावरे हाइरी हिरम मसिदा मरी लैनबा सिंगना मिजेंग चंगबा तंगाय फजरे हाइबा वफम थमलगली पावसना मखा तारादुना अतोपा हिदाकनी हाइबा पोलम कया अमसु कंपनीना पोलम अदुगी कानबसिंग मियामदा खंगनबा सेल तिंगना पोस्ट सिंग अदु सिजननबा मीडियादा फोंदोक्तुना योनबगी थबक सथरी हारिबा पोलम सिंग असिना करी साइड इफेक्ट थोगनबगी हाइबदुदी ngasi फावबा कना अमतन चिजिनरी अमरोमदा कंपनी कयाना पुथोकलिबा हिदाकनी हारिबा पोलम सिंग असि चना कांगलोन अमगी मखादा पुथोकलिब्रा नत्रगना मखोइगी सेंडोंगिदमा खल्लगा पुथोकलिब्रा हाइबदु यंगसिनबगी थबक हेल्थ सर्विसेस ना थुबा मतमदा चथरगनी हाइना आईएसटीवी न्यूज न फंगबा पाव अमन हाइरी पाव असिना मखा तारादुना हिदागमा पुथोकपदा मदुगी चपचाबा चना कांगलोन सिनदु ngakतना मियामदा अरानबा मोंगदा थाजा हंदुना पोट योनसिनबगी थबक चथरमलबदी फागतुना आइनगी ओइबा थबक लौखटपगा लोइनना मणिपुरदा अदुगुंबा मखलगी चना कांगलोन ngakतबा हिदाक मखल अमता योलहल्लोय हाइना पाव असिना मखा तारी मणिपुरगी टेरिटोरियल इंटीग्रिटी ngakpada सेंटरदगी अयाबा लौबगी मथौ तादे स्टेट सरकार की मथौनी हाइना नुपी लाल एन खोंगजोम वार मेमोरियल सोसाइटी की जनरल सेक्रेटरी वाई इंद्रानी नंगसी या स्कूल हिरू हनबा लेकाइदा लेबा सोसाइटी की ऑफिस दा पांगथोकपा पाउमी सिंग उनबदा फोंदोखरी महागना मखा तारादुना हौजिक मणिपुर की जुको वैली दा नागालैंड लम लौसलकलिबा असिगी मतंगदा थोगलिबा वाथोक असिबु यंगसिनबियु हाइना कमिटी फॉर कोजरी जुको लैंड बाउंड्री रिजोल्यूशन संगसिलकलिबा खोंगजंगदा सोसाइटी न मफुंपाना सौगतकनी हिरमसिदा चीफ मिनिस्टर ओक्रम इबोबिना सेंटर दा तक्सिनगनी हाइबसी स्टेट के चीफ मिनिस्टर अमा ओइना इकाइनिंगाइनी चयेतनरिबा वफमसिदा स्टेट की सिक्योरिटी थमदुना मणिपुर की टेरिटोरियल इंटीग्रिटी कायहंदना होनगदबनी हाइखी लैरिबा टेरिटोरी इंटीग्रिटी हैबा अखोय मणिपुर की बाउंडरी सिदी सेंटर नंगाफम थोकते अदुगा मणिपुर स्टेट गवर्नमेंट असिना अखोय याम थुना अथुबा मतमदा बाउंडरी की डिमार्केशन तौबिरगा लोइसनबिनबा होनबियु जुको वैली की दमकता सेमलिबा कमिटी असिदा अखोय की नुपिलानेना खोंजोंवा मेमोरियल सोसाइटी ना खोंजंग खुदिमकता अखोय छगसगनी चैरागसिदा चुराचानपुर डिस्ट्रिक्ट थालोन डिस्ट्रिक्ट काउंसिल कंस्टिट्युएंसी की दाइटोन गवर्नमेंट जेबी स्कूल दा ngarang पोलिंग पार्टी सिंग योक्सिनबा ngamdabadagi मिखल पांगथोखिदबदु था सिगी तांग तरुकता पांगथोकनबा स्टेट इलेक्शन कमीशन ना नोटिफिकेशन ngasi थोखरे ngarang numidang pung 8:30 taba matamda khangabok न्यू मार्केट मपागी नेशनल हाईवे दा गाड़ी ना थोमलंबदगी मियोय मा लेखिद्रे amana soktuna rimstat laikanari leikhidraba miyo sigi maming moirangthem kanta chahi 19 khangabok bazar sorok wangmadagini soklaba miyo sigi maming moirangthem sunil chahi 13 apokpa lokhon kawi makoyani nangarang thobal district hospital da anabagi chak thilluraga halakpada angoba machugi bolero amana thomjillamlaga yenglamdana thaukhibani hairi thaudok asiga mari leinana thobal police ta pau piduna chenaba gari fagatnaba khangallabasu thabak oina pangthok pidre haina khoisaunarba miyamna khangabok bazar da wakar mifam pangthokuna national highway thingbagi khongjang changsinki tungda police na chenaba gari athuba matamda fagatkani haina thajaba pibadagi numidang wairamgi pung mari rom taba matamda lambi thingbagi khongjang handokhi matamgi khonglai matung inna mutlurabaga manaruraba mukna amuk hanna miyamna pamnarakpada nungaiba phawi adubu mafam kyada mukna gi fajakraba chana kanglon kya mukna gi just singi liching makhada mukna roi singda angam ngamda pibada penadaba kya thengnai haina kontha achan bigai mukna association gi cherol amana hairi cherol asna makhata na
Haukiba Megi Tang Kunmangada Moirang Tangjing Harawagi Laibungda Somorjit Kauba Mugnaroi Amaga Sagar Kauba Mugnaroi Amaga Sanabagi Matangda Jasna Sagarna Thare Haina Rai Piki Adubu Miyamna Uhobadadi Somorjitna Mugna Thabo in Uki Panakuina Yetnarabasu Jasna Piba Raina Aroibani Haina Wakalak Pasingadu Lokidre Makata Nasu Maring Marang Bakaya Toki Hairaduna Amarzit Kauba Jatra Mugnaro Yasina boundary wang mada family ba mi gi marakta Herozit Jatra bu insin badagi Jasna referee khongduna lepnana hairabasu inthuduna Jas phawat tuki Maduda Jasna Mugna loba yaroi hairabasu Ningthauni haiba ma tholaklaga Amarzitna thabani haina Jas amasung yengliba miyam bu ikai ba piki hairaduna asegumba achan mirai naibagi thongasi matung tawdaba hairi Ngarang pangthokiba ADC Mikhalda ballot box lakpa ballot paper mai thadokpa amadi khulai paiba singna bot thadagadaba matam yaudringaida bot thadakhibana chingba thodokya laikhibadagi mafam kharada Mikhal hallaba yai haina thajanari masigi matangda mari leinaba official singna adugumba thokiba thodok sing adu kadai fawba chumbagi haina mafam sing aduda duty takhiba Mikhal gamari leinaba official singdagi report kaukhre hairi Makoy na chap chaba report pikalaklaba matungda karam mafamda amuk hana Mikhal pangthok kadagi haibadu chap chaba khangnagani hairi Ngarang June gi tang amagi numit yungba matung pung 12 minute nifu taba matamda Ukhrul district ki Assam khulena masung makan khul faungnabagi lamlongda nifu mari suba Assam Rifles ki mathakta landa kibadu PLA tactical command ki kangbu amanani hairi Lubasi secretary publicity Robin Kuman gi cherolamana landa ba sada Assam Rifles ki marakta sena thoki landa si nifu mari suba Assam Rifles ki kangbu stingna mafam masida itattatana laktuna loichan bagi haunabi mathau ama oina micham singbu fu chaiduna awat anai tawre haibagi pau phangbadagi makhoida landana ba ngaiyingaida ADC gi Mikhal gi election duty tawba lakpa Manipur police amsung Manipur Rifles anina mang thaduna lakhi PLA na iramdam gi ichin ina oiriba state force tingbu thadokraga tungdal lakpa Assam Rifles tat landakhi lamdam asigi ichilina oiriba Manipur police amsung Manipur Rifles singasi RPF na yeknaba oina lawdaba haiba police sigi manung channa party gi thodang bungak po oina makhoi gi mathakta khut thakidabani hairi Cherola sina makhatana PLA ki tactical command sina loing lingak liba masung michambu mute minai tawriba miyam gi yeknaba nifu mari suba Assam Rifles talanda duna astiyana thoganba asoapan nanghan khiba asigidamak war office tagi chief of army staff na thabagasibu sillang khiba sing pangthokpada sarugya khiba sing tactical command ki marup amadi mateng pangkhiba khudingmakpu thagatpa phongdorakli paugi marak thana ten babre matang lawjari Lilong Haureibi Mayai Laikai Liriba BWS Sina Chalaiba Water Supply Scheme gi Intake Starter Haukiba April gi tang Taranipan Misung Taramapan gi lona ba hingda so fakairaga huran khibana maram oiraga ngasi fawba scheme masi chalaidana leiri scheme masi gi huran khiba starter asi fangdabana hojiksu makhatana chalaiba ngamkhiroi haina Village Water and Sanitation Committee gi cherola mana hairi cherola sina makhatana matam koina turel dagi ising chingsindabana scheme manungda ising leitabani maragasida Seda Mayai Laikai na problem khangdana committee bulana uhanna bohana basilai baktibani scheme masine ising piriba Chandra Khong Sambru Khong amasung Mayai Laikai gi drain semba amasung lambi semba gi mingda pipe thadalaga thamli basi mijeng changbi hairi Manipur Muslim Council ki President MD Azimuddin Farure haina paugi mifam pangthokre Council asigi office ta pangthokiba paugi mifam aduda General Secretary Haji Arafat Ali Susaruk yaki President Masana Fongdokibada Mamang Thagi Tang Kuntrama Thogi Numidang Pung Taret Rom Tabada Mantri Pukrida Numai Macha Paiba Yaw Namyoy Marina Hana Ngairam Laga Wariya Masanasti Haiduna Karamada Pukhi Kar Manung da Mahakbu Numai Namagaloinana Mamit Punsilaga Pukhi Yumamada Pusilaga Kari Marang Kinutakana blank paper da sign Taudrabadi Hat Kari Haina Kihan Bagaloinana Pu Chaiba Chathabadagi sign Tauki Mahapu Kari Marang Gitama Kanana Paribanamadi Mari Lainaba Singna Atuba Matamda Singdok Pirau Asigumba Thaudok Matungda Amuhana Thoganing de Haiki Social worker in Lajabani Manipur Muslim Council is a president in Houses Topuzeri all Mantri Bukriki so General Secretary in Houses Topudan Lajabani Shasi Service Tokde Jumnami Game Namakona was late social worker in each of the Hinjabani and Masimari Lenamana Anana Tobibano have to sing to Piro have ability very
All Manipur Filmmaker and Producer Association Afimpa ki chahi kuntaruk suba hagdokhiba giningsing thoram ngasi sangakpham da leiba hotel luncheon bada pangthokre thoram madu da Imphal East ki hanagi adyaksha ke tombi Afimpa ki President Kishore Kumar amadi Film Forum ki Chairman L Surjakant na chingba miyoi kya nasaruk yaki Association ki laikhidraba members sing da ikai khumnaba utpagaloinana Association ki Founder Secretary Sapam Momon amasung Founder President Hamum Nabada Khudol Pot Piduna Kai Khunaba Utki Wanga Kiba Singna Fungdong na Kibada Ahal Singna Sembi Rambalambi Si Hena Paktok Tok na Bahira Masida Tabak Tauriba Singna Honasi Haiba Wafam Sing Fungdoki Artist Singi Award Pakaya Lairambadu Ngasidi Future Actor na Chingba Khongthang Kyana Anauba Artist Kya Puthokpa Ngamle Haiba Wafam Kya Fungdok na ki Aphaba Award Kaya Amasu Ekoi Masunda Hong Tanjanaba, Honda Tanza, Filambu, Putopiva, Maruina, Filamgi, Lambda, Sien Putopiva, Madi Filambu, Matwai Hapuna, Filambu, Sembiriva, Association members in Masigi, Wakalasi, Hena, Kandinaba, Haizeni. Manipur Minorities and MOBC Economic Development Society, Mobet Amasung, Minority and Other Backward Classes Manipurna. Satharakiba minority Muslim singi oiba remedial coaching ki oina khangalaba taruk suba batch ki oja singda counseling pi bagaloina na appointment letter khusinabagi thoramama ngasi classic hotel da pangthokre thoramadu da MOBC ki parliamentary secretary Amin Saha Mobet ki project director Muhammad Salahuddin Khan MOBC ki director KS Dinesh Chandra Madi MOBC ki secretary M Lakshmi Kumar na khangalaba oja chama kunda appointment letter khusinaki Wangang Kiba Singh na Fungdok na Kibada remedial coaching asida Mahirui Singh bu matik chaba mi amamam oina bu honabada Oja Singh ki chawraba thodang lei haiba Wafam Singh Fungdok na ki Parliamentary Secretary Amin San hai Kibada Oja Singh na anauba masung ahen ba lausing kya tansinduna Mahirui Singh bu takpi tambirabadi la kadawriba chahida hena matik chaba Mahirui Singh puthokpak ngamgani masida Department ki mai kai digi pi ba yaba mateng pi gani hai ki isagi le ba pot kun anang singbat ken thok pai goi anang sembatai anang thakin sem kamu goi anang topatai anang phagaloge na thopo jaw le ding na hai bi ho na ma shido moya anu ba patterns kra hapcha laga push up to na ba language ta discipline da lay party pattern da moya wala ta to do sing ne understand support karo Chinga mathak tilaiba ngangbam Robert Koba miyo yamagi lamjing makhada Chanam Pukri Mapal ki Pukri Manung amadi mapan da hauba Napi Singbi Fatta Haudi Pumba Singdok Piba loinana Gari Tharaktuna Fatta Haudi Punamak Putokhi Bagidamak Socio-Economic Industrial and Cultural Organization Chanam Pukri Mapal na thagat pa Fongdorakli Paugi Maraktan natin babre amagawang lagsari Amuka na taram lagsari Ngarang pangthokhiba ADC Mikhalda NPF na ADC taruk ki manungda marida chawna mai pakani Congress Party na mafam kyada masal power madi money power thada duna kanna honarabasu kari sukana ba phangloi haina front asig state president Awangbo niwaina phongdokre wafam ase ISTV news ka unaba ma da mahagna phongdokhibani ma namakha taraduna Mikhal sida NPF ki mire marifu taruk thagat pagi manungda mire humpu mari mai paktuna council semgani Congress Party na ADC members sing da phangpham thokpa Sakti Singh PB daba amadi Praja Singh gi sakha thorang ki thabak pakhat pi dabana NPF tamiyam na thajaba thamlakpani hairi Government na council bo yengpham thokpa asi kadai phoba government na district council da damakta yengbibra haibasima akoi simetik chana koi phongdokni aduga loinana proper authority na council asi functioning tauba asi matik chana tawai tawti haibasi akoi proper authority da matik chana khanghanjini Awangbo niumaina makha taraduna Congress Party yauna tai political parties singna NPF ta maral kya siri basi yaningde sarkar asina scrutiny dagi hauraga election numin fawba aranba thong kya sathai haina maral sikhi security personnel sing masing watpa transportation ki gari masing watpana official sing matam chana yoba ngamdaba kya yauri loinana ballot box munkhibana chingbagi thokdok kya leikhi masida sunatna Congress Party na polling station kya dasu nataba pambai kya sizinaki haibaga loinana sarkar gi luchingba kya gi mathak tasu yaningdaba phungdokhi chidi public ki mandate to yang da bida paisa ga thomjilaga manipulation tawraga
council paige sarkar paige haibasidi public ko betray tawani Handak Chandel District ki manung de leiba Satu Khulda resorting kaubi nupiyama kunsuba Assam Rifles na lalhauba thibagi namada nongmaina kaptuna hat khiba thodok asi Committee on Human Rights Manipur na kanna yaning de phongdorakli Miyala sida chenaba mara leiba security personnel singi mathakta matik chaba cherak pi na buhanabada Democratic oiba khongjang kya changsilakpada lup asina saruk yagani hairi amaromda lamdamasigi miyamna afaspa lokthokna na ba khongjang kya changsillabasu sarkarna na chungbidi haina pendabusu phongdorakli Wangoi Longzam Lekai de Leiba Youth Alignment Organization amasung Ward Development Committee Ward number 2 ani na khusam naduna kumsi chahigi Class 10 amasung 12 ki parikha da mai paklakraba aphaba mairoi sing okpagi thorom ama pangthokre hairi thorom maduda Village Industries Board ki Vice Chairman S Achauba Divisional Forest Officer Central Forest Division Longjam Joy Kumar amadi L Memicha Laimna thorom apusing oina saruk yakhi hairi Lakliba July tang nipan dagi gym fitness studio na sinduna fit factor listing ani tara mga pangthoklagani ngasi Manipur Press Club ta pangthokpa pawi singa unaba amada gym gi advisory board ki member S Somorjitna makhata na phongdo kibada numit marifudra ningi oiba challenge for fitness asi lamdam asigi myoy singbu masa mau fana leibada mateng oinabagi pandamda changdamnaba asi pangthokadabani haiki na yakstikam wala sohona bilagadi mayam sinda Kemudian punna minran society dah macam meaning no macam lain pun macam kita kerja saya nak healthy society itu ini tu. Aduh itu dah macam organize semua. UGC na Community College singi makhada khangatlaba Manipur gi college ahungi manungda DM College da TV and Media Production Technology hangnabagi ayaba pirakli ISTV na industry partner oiduna hangdokadoriba course asigidama khangalakpada ISTV gi network official amadi staff singna nungaiba phongdokre Loktak Fishermen Association ki ahanba foundation de tinunggai da pangthokre thoram masida industry minister Govindas Konthojam parliamentary secretary M Prithvi Raj MLA I Ibohal Bisusaruk Yakhi Govindas Konthojam na Loktak protection ek na fom nambada thingba thambani nga phabade thingba leite Loktak ta paduna hingminari singna amaga magai kai khumnabaga loinana nga phaminana ba appeal tawki Sagol Tongbada Leiba recent higher secondary school downgrade Taunana Sarkar na Lauropa Pirep ki Mayokta Leikai Amadi Club Organization Singi Oiba Mipama Pangthoktana Masigi Mayokta JSM Semkri School ase downgrade Tawbiganu local club organization Singda Chahi Ahungi Matam PBU government na Common admission test tawbada Sagol Tongbagi Akoibada Leiba Mahiroi Yaurabadi School asida tamhanna sinbiu School asibu fagadhanaba school management ka khanaraga mingchanba school uniform larik coaching na chingba lem na pina na khanare hairi Masagi nupi hatli haibagi maral thangjinduna kaisum sangda leiruraba tentha marong bandagi laishram chawbagi mangkhraba lanthum mari leinaba singna pidrabadi akanba khongjang chanslakadori Manipur Press Club ta pangthoba pawge mifam amada khunai kanba apunba lukki wangangloi chiteswari na mob justice aduna mayum makai leitraba chawba Hauzik migi mayumda saidangduna leiri asigumba mob justice aduda chenaba sing matik chaba cherak pibaga loinana mangan takhan khraba lanthum sing athuba matamda pigidabani hairi Mob justice da jenaba missing athuma matamda phadana ari mai angi oiba tawum to to widaba taragadi akoi makhal makha ke age akoi khongjang chanjandana akoi gi khunai kanba apunba maira paibi lupna chanjala pa khongjang jing amasung JC na chanjala pa khongjang jing jida Manipur da laiba civil organization sing aduga laiba akoi gi angam athau sing gi dagisu mateng pangba ya ba pangbiu habasini Sarkar na paikhali bathabak thoram sing miyam da khanghan bagaloinana amaga pau phagdoknana ba photo exhibition ama DIPR na sinduna Bisnupur gi kiyam basanglen da hokri hawdopagi thoram da district social welfare gi DLO A Kameshwar video Moirang M Kunjo susaruk yakhi SSLC examination private center committee Thawbal center A na sinduna handa class 10 gi exam da Thawbal district ki oina makok oikraba mahiroi amasung center A asina konba magwang na fanglaklaba mahiroi sing mana mathum piduna pungning thogatkre Thawbal wang matabada leiba Sophia English School da pangthokhiba thoram asida social welfare minister AK Mirabai MLA Olandhoni Mobet ki project director Salahuddin Khan susaruk yakhi minister Mirabai na mahiroi sing na kanna honabaga loinana leibak asigidama karigumba khara tawge khanna honaba matam oire matam adu khaktada chakhatpa khunayama oiba ngamgani haiki
Kunsuba Assam Rifles na Chandel District ki Aimol Khulda Resorting Bunongmay na Kaptan Hat Kiba Chingtam United Women's Association amasung Kanglay Chanura Chokhat Lamjing Lum na kanayaning da Fongdokli Thaudo wasida January ba Assam Rifles Maralgi matungin na matik chaba chairak pigidabani hairi Zik sana bagi paulag birasi Ngasigi sarapagi pauda boxing unit taragi nupi macha sanaroi chahunga taruk na seruk yaduna ngasidagi state level boxing championship Kuman boxing stadium da haukre hagdopagi thoramda family welfare ki director Dr. K Razo Ayush ki director Dr. K Lokendro Hana health services Manipur ki director Oiramba Dr. W Motilal Dr. Y Yai Mamadi Hana family welfare ki director Oiramba L Joy Kumar Susaruk yake All Manipur Boxing Association sinduna tongan ba S group amadi weight category da pangthok ko doriba manga suba sub junior kunithoi suba junior kuntaret suba senior man mari suba sub junior nipan suba junior amadi taramani suba senior woman gi ngasti ahuba numit ki pangthokiba chahi taranithoi makhagi nupa macha gi kg kuntra tarukta Churachandpur gi N mani matumna ukhrul gi H Bijoybu Bisnupur gi P Surasna Imphal East ki H Tel Haibabu amadi Senapati gi WS Chauharia Analna MRBF ki Thangsangun Langhanbu Maitiba P ki category sigi KG Nifu Mari Makhagi Nupamacha ki Pangthoki bada Imphal West ki I Angam Mangang na Imphal East ki H David Chan Bu amadi Ukhrul gi KS Thotraina National Sports Academy gi N Khambaton Bu Maitiba P ki Segmai Kangjebang Youth Club na senduna club asig ground da team taramatoina group mari thokna khaidoktuna chathariba First KS Jatra Singh Memorial Veteran Football Tournament ki hayeng ahan ba quarter final match da Yumbu SV FC Team A Segmai amadi Basai Thangmai ban sanagani ani suba quarter final match da IBF A Kanchipur amadi Tabaspa Tabungko ka sanagani tha sig tangmari da ahum suba quarter final match Amofa Moirang amadi FC Imphal Mayai Koibiga Sanagani Mari Suba Aroiba quarter final match ta Farm Babu Paramadi IEVFA Salanthonga Sanagani Brazanat Kang Association Sagolban Nepra Menzor Mamang Lekai Nusinduna Association Asigi Kang Sangda Kang Khut Tarahum Doina Group Mari Thokna Khaidoktuna Chathariba Mangsa Tabam Iboyai Mamadi Puinabati Memorial League Kam Knockout Kendra West Kang Tournament ki ngasi sanaki match ta Sagolban Kendra Kang Khutna Konthauzam Kendra Kang Khutpu Panjil Kuntaret Taramari Kaptuna Maitiba Pikre Hayeng Thongzu Kendra Kang Khudamadi Hengang Kendra Kang Khut ka sanagani Kasar Road Athletic Union Crowd Khamnam Bazar na senduna Union na sigi hockey ground na team tara manga na group mari thokna khaidoktuna chathariba first state level 7A side men's open football tournament ki ngasi sanaki ba ahan match ta AYDC Lamsang na CRFC Ramji Khulbu goal mari madamaiti ba pikre AYDC Lamsangi goal singadu Sinmion na ani Jake amadi Hopsana goal amamam chanki CRFC Ramji Khulgi amatangai raba goal adu Lungthawngam na chankibani ani suba match ke sanakibada RFC Team B Khanam lerakna HYDCCL Haigruzambu goal Nipan Mari damaiti pikre RFC Team B Khamnam leraki mai pakpagi goal singadu Deepak amadi Nawbana goal ahumum chanki atopa goal ani aduna Sekhar amadi Singapore na chanki HYDCCL Haigruzam ki goal mari aduna H Kenzol na ani chanki atopa goal ani aduna SS Ajit amadi Sanatom na chanki bani hayeng ahan ba match ta GYWA Ghari amadi YFC Team B Moyangkhong ka sanagani ani suba match ta RFC Team A Khamnam lerak amadi YBFT Tagel ka sanagani All India Chess Federation da Manipur Chess Association ki nauna khallaba thaupu gadaba sing maming sing thaduna khanghalagani haina Manipur Chess Association ki secretary Y Aruna Phongdokre ngasi Manipur Chess Club ta pangthokiba Baumi Singa unabagi thoramda mahna makha taraduna association asigi matam suraduna ngarang pangthokiba election da lisingani ga 15 dagina 19 fawgi nauna thaupu gadaba singi Mioi tara ni thoina saba committee ma semkhre jeraga sida kana gumba kharana election gi notice thoktana
election pangthokpa yaroi habase laibak thibani mamangda secretary oiramba mioi aduna thawpubagi tammari helaba fawbada election pangthokhide all India Chess Federation gi chana kanglon gi matungina chahi humhudra suraba amadi helaba mioi amana thawpuba yadaba leirabasu mamangi secretary na election tawdana adumak thawpuna लाखिबना पांथोकदबा टूर्नामेंट क्या पांथोखी मसिना चे सानारोई सिंगदा निंगहन्नबा क्या पोखले हंदक नौन खलबा थौपुबा सिंगबु सानारोई सिंग अमदी गार्जियन सिंगना मतेंग पांगबिदुना मणिपुरदा चेस मसाना चौकट हन्ना बहोना मिनसी हाइखी ꯃꯁꯤꯗꯒꯤꯗꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯆꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯌꯦꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯒ ꯒꯥꯔꯖꯤꯌꯟ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯗ ꯁꯍꯣꯗꯣꯛ ꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ अमरुमदा पाउगी मिफम अदुदा सरुक याखिबा चेस डेवलपमेंट बॉडी गी फोलेन न फोंदोखिबदा चही असिगी जनवरी गी तांग 19 दा चेस डेवलपमेंट हौदोखि इंडिया ना सिटीजन अमा ओइना इंडिया गे टॉप लेवल दा लेरिबा मदि ऑल इंडिया चेस फेडरेशन गे असोइबसिंग अखोइ पुना थेंगनामिनसि हाइखि सेमदोकमिनदुना अखोइ तुंगी फ्यूचर गी अफबा प्लेयर्स इन मणिपुर दा ममांग लम चतसु अखोइ ओलंपिक तसु कैजु याम ngन चेस हाइबसि मसाना खुदिमक्तगी मांग थाना चेस ओलंपियादा खोंदादुना चतखरबनी अदुना मसी पुनमक्सि पुखनब होनबदा मीडियागी सिनिनाउसिंगना चौबु मतेंग पांगबिदुना मसी इंडियागी असोइबा मणिपुरगी असोइबा पुनमक्सिंग असि याम मेक सेंगना इबियु अमदी ताकपियु हायना मियामदा अपील तौजरी ngasi nongmagi oiba ingasagi pau pizari ICAR lamfel patagi fangba paugi matungina ngasigi khwairigi saba degree Celsius 19.3 khwairigi ingba degree Celsius 19.2 nungsita yauba ising manilgi chang ayukta chada marifu nungthildana chada humpu nongzugi chang nil loishilakpada marui papau amukan epizari edisigi mikhal mafam kyada hanbiu masung kharadana hanbiganu haiba wakat lagli amaronda State Election Commission polling station kayada bot hangada ge haiba chapchana lepthokpak ngamdri Central Agricultural University ki makhada awang nongpok lamdamda nauna college taruk hanggadabagi manungda college mari ahanba session July gi tang amadagi hauragani amadi hidak ni haiba polam kharana laina makhal kya phali haina miyamda yonsinbagi thabak chathabada mari lainaba singna yengsindre ISTV na pizaba pau matang se loizare mineng tabire punamapu amukan khurumjari